Leibak asigi mafam sinba thungna pangthokna bagum ngasi Manipur da state government na sinduna humbudra suba territorial army degi thoram ahanba Manipur rifle ki bangket honda pangthokwe amasung election mai pakna ba thangmai ban SC da aranba maongda voter chansinbagi khudam kanagumba na puthokpa ngambada MLA from da natana political career dagi potha ke haine MLA KH joy ki sina phongdorakli Maya Bukrum Jari Adam Ning Biribas Impact News ni ay Pinky Okram na husi pungja si Fao bagi marui pausing miyam da pizari. Leibak asigi mafam sinba thungna ngasigi numit asibu humbudra suba territorial army day haina palan taunari. Thauramasi Manipur da state government na sinduna ahanba Manipur rifle ki bangket hoda pakthokre. Thauramadu da athoiba mithunglen oina sarukya kiba Chief Minister Nongthombam Birena territorial army Manipur police amadi Manipur miyam gi Mateng dagi ngasidi Manipur asi ingtapa tangdu laitaba state ama oiba ngamle haina nungaiba phongdokhi Chief Minister na makha na phongdokhi bada 165 Infantry Battalion TA Home and Heart Assam asi Manipur gi domicile da race tawduna semkiba ahan ba territorial army unit amani hairiba unit asi Assam regiment da affiliate tawba Manipur gi ama tangairaba Indian Army gi battalion ni unit asi linkhatpana maram oiraga state asi gi naha kaya thabak fanghanbada achauba mateng oiri Unit asina state asida deploy tawba haukiba matamdagi haujik fauba state asigi security setup ta tatna thana bayadana lakli haina territorial army singbu thagat phongdokhi Thauramatuda Manipur Lengak ki deputy chief minister council of ministers sing amadi MLA sing yauna Lengak amadi police ki makok thongba official sing territorial army personnel sing amadi makhoi gi imung manung gi miyoi kayana sarukya ki The Territorial Army Act 1948 was passed by the Indian Parliament, resulting in the constitution of the present Territorial Army. The Territorial Army, inaugurated by Sir C. Raj Gopalsari, the first Governor General of Free India, on this day 70 years ago in 1949. India's Territorial Army is active in numerous fields. It has infantry battalions, the Ecological Task Force, Railway Engineer Unit, the Oil Sector Unit, General Hospital and Home and Heart Battalions, which are raised and deployed in the insurgency-affected states. Election mai pakna ba kanagumba mitop amabu aranba maongda voter list ta sansinbagi khudam ama puthokpa ngambada thangmaiban constituency gi MLA KH Joy Kishan na MLA famdagi thadoktuna matam chuppa political career dagi pothajaki haina phongdokre Wafam asi ngasi khuya thongda leiba MLA asigi yumda pangthokiba paumi sing unaba mada haikibani MLA Joy Kishan na makhata na haikibada haujik Manipur da chathariba voter identification gi thabak asida aranba kaya taure haibagi wakat laklabasu lengak asina tumina laisille asigumba fibam asina Manipur asi nongmagi mitopna khudum chansinnaba machak ama oire maram asina political gi khetnaba thamdana MLA homfumakna mitop khandokpagi thabak asi mangjin thana saruk yaminasi mahak masagi oinadi matam pumbada sem saduna leire haiki Nakala maromda India te BJP na luching balengak asina cap asi soidana chatna hangani haina laukthokrabasu Manipur miyam amadi lengak asina tumina laisin asi laibak thibani cap asina karigumba India da chatna rabadi lamdam asigi yelhomi singda achauba chaitheng ama pigani khanglabasu bill aduda icham chamba close macha ama hapkani haibada tumina laisin bagi maong asi laibak thibani haina mahakna makhata na haiki अखोई हुजिक याम सेक्शन ममतमनी सीडीओ सोशल एक्टिविस्ट सेक्शन अछि तसेंगना सोशल एक्टिविस्ट ओरिब्रा मागी पॉलिटिकल पार्टी दु कन्न बहनबदा सोशल ऑर्गेनाइजेशन मयाम दे यौसल लगा कल मागी इहोदु लाना पुरम कांदा मागी पॉलिटिकल पार्टी की पंथुंग दु यौर कांदा अमु इहोदु नथै हल्ले ब्राइबसे मयाम न नैना बदर काले अदन हुजिक सी लेबा मयाम मेकअप तो बदर काले हयिंग द ngaire केप लौथोनी सी लोइ खंगनरेबा खंगनरा कोइ कइदौ लेरि गेब कोइ तुमगा फमगा लेबे कइदा काले गेब कोई हौसिना कइनो कइदौ यारोइदनो ऑनरेबल चीफ मिनिस्टर हाइबियु लेबाकी मैमना थबक तोरबि मैम हाइबियु हयिंग ए इसा इसा दगी वोटर लिस्ट लाना चलबा लाना सैदांग हलबा आइडेंटिफाई तौसि हाइसिना कइदौ ngमुइदनो यूनियन गवर्नमेंट लो सेमु कइदौ ngaइदनो आई इसा इसागी लेनर लोइरे मदुरा कइदौ ngमुइ
Nakalamaromda Standard Robert High Secondary School gi Mahairoi nupi macha ama lekhidaba ki matangda misi asiga mari lenena police ne school asigi founder yauna fakhiba miyoi manga jail da thambagi mahutta Jenims ki security ward ta thamlibasi kari anaba leibagi no haiba adu mari lenabo authority na sengdorakna ba MLA Joy Kisan na hairi Nadaba miyoi sing asibu lengakna Jenims ta thamjinduna misi asibu lengakna phong na saugatle haibasi mayek seng na takle haina mahakna phongdoki Doctor Rosu Kumbiova, Taurueva, I challenge Taurisini. Mamang the Sum Hospital and by history Tegnate, Aduka, Asukui say, Hospital, Adum Layu, Hospital, Caripium the lady, Karam Gubalainano, Masiadum Kankangara from them. Aduna di, Lenga Asina, Mihar Pasiga Marie, never say, Kankana Bohone, Asing Putona Hona de, Shibi Ida Sina with the Lenga Asina, Gi, I will say, Masita Sing the Sing. Maoist Communist Party Manipur na Lamlai Municipal Council da akan bamiyeng changlagani haina phongdorakli Lona thingraba lalhalub asina thadorakpa cherol amada Municipal Council asigi manung chanba mafam singda PMAY Urban Housing Scheme gi makhada lairaba singi yum sananaba amadi latrine sananaba thadarakpa yamlaba senfam kaya council asigi councillor sing chairperson amasung senjau paiba lanai mihoi kharaga lautuna duna narolda Hai hat kre hai bagi chap chaba khudam laire hairakli nakalamaromda lalhalup asigi comrade achanglen mangang chabu lalhalup asigi chairman in charge ki thau puragani haina cherol asina makhatarakli matang swais da break amalaujage break ki matungda thaunaujam nabachandrana tongan ba chengum gi maru kaya puthoktuna laumi singda anauba mayon ama pinana ba honarakpagi report amadi manipur amasung malem gi tongan ba ipau sing puduna lakchage impact news pu mi engta duna leibiyo mayamba mukha na taramnok cheri bulletin asigi makhata ba pau miyam de pizari Thaunaujam Nabachandragi mityeng makhada Moirangpurel Integrated Farm da chengum gi tongan ba makhal singi maru mai pakna puthoktuna lamdam asida chengum gi laumi singda anauba mayon ama pinana pohotnari hiram asida bhakta tarangbam amadi saikhom rubendagi akhanaba report ama Kumjal lising ani tara mangadagi hauduna Thonawjum Nabachandrana Honajarakpadagi ngasidi Moirangpurel Integrated Farm da chengum makal oyster Sajor Kaju Florida Darjeeling oyster paddy straw mushroom amadi PUK mapung phana tissue culture tawduna puthokpa ngamle commercial scale da oyster makal ani haibadi elam amadi oysteratus Thonawjum Nabachandragi mieng makhada puthokle loinana kaithella phanganduna lamdam masigi chengum longmi kya da kanaba piba hokre impact news ka akhanana unaba amada Thonawjum Nabachandrana Hai chengum thaba si yamna laiba loinana apikpa mafam ama leirabadi kanagumba thawaiyawa farmer amana ehenba sempham iwa wadana phangbangami Kumja lising ani tara mangadagi hauduna chengum thabagi thabak asida mahakna yamna pamna horki chengum thabagi matangda mahak Himachal Pradesh ki Solan DMR amadi Aishar Imphal Terrain kya chatki loinana chengum thabagi lam asida khongdarakhi adubu chengum maru spawn phangdabagi khudong chadaba amadi adumak hojik su mayoknari phebam asida chengum maru asi lamdam asida puthokpa yagadra haiduna thijinjarakpa loinana maikei somda leiba lairik laisu ningthina hairaba government gi thabakti phanghodawa naha kharaga punna honabadagi ngasidi mahaki farm asida chengum makhal kayagi maru mai pakna puthokle loinana mahaki farm da chengum makhal sing asi mai pakna thaduna mapung phana puthokpa ngamle haina Nabachandrana phongdoki Hꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯍꯥꯟꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯤ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯌꯥꯝ ꯆꯤꯡꯅꯖꯔꯝꯕꯅꯦ ꯑꯩꯁꯦ ꯁꯨꯔꯖꯤꯠ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯑꯩꯍꯥꯛꯅ ꯃꯥꯁꯤ ꯀꯧꯁꯜꯂꯦ ꯃꯥꯁꯤ ꯑꯍꯥꯟꯕꯗ ꯃꯥꯁꯤ ꯗꯦꯜꯂꯤꯗꯒ ꯆꯠꯂꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯦ ꯃꯥꯁꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜꯒꯤ ꯕꯥꯒꯗꯣꯔꯥ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯗꯨꯁꯨ ꯃꯥꯁꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯦ ꯃꯥꯁꯦ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯃꯔꯨꯁꯤꯡ ꯑꯁꯤ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯃꯇꯝꯁꯦ ꯑꯌꯥꯝꯕ ꯐꯧ ꯃꯥꯡꯉꯤ ꯂꯦꯕꯔ ꯃꯥꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯁꯥꯔꯦ ꯃꯥꯏ ꯄꯥꯛꯇꯕ ꯁꯥꯔꯦ ꯃꯥꯏ ꯄꯥꯛꯇꯕ ꯁꯨꯝ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯆꯦꯡꯒꯨꯝ ꯃꯔꯨ ꯊꯥꯕꯒꯤ ꯁꯦꯝ ꯁꯥꯕꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯤꯅꯁꯨ ꯃꯣꯏꯅ ꯈꯔꯒ ꯁꯨꯝ ꯑꯃꯅ ꯈꯔ ꯇꯥꯛꯄꯤꯔꯣ ꯑꯃꯅ ꯈꯔ ꯇꯥꯛꯄꯤꯔꯣꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯊꯥꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯔꯗꯤ ꯂꯧꯕ ꯌꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯣꯏꯔꯛꯄ
Moirang Purel Integrated Farm da Chengum Maru Spawn Puthokpagi mapung oiba thodang loriba Mayang Lambam Surjit na haikibada tissue culture tawduna Chengum Maru Spawn puthokpa asi ahan boina tawbada ninganaba kaya mayokrakhi adubu mahaki khangingba loinana hotnaba leptabagi thawna amadi lam asida hena khanghiba ojasing gi mating makhoi gi guidance na Chengum makhal kya gi spawn mai pakna puthokpa ngamle Surjit na makha taruduna mahaki mai pakpa asi lamdam asida leiriba nahasing da kathokli kanagumba Chengum thaba amadi Chengum maru puthokpa pamjaba miyoisingna ninghanaba leitna tathok tamin tongminasi loinana Chengum maru pamba miyoisingna Moirang Purel Integrated Farm da lakbiduna pamba makhal gi loinana apamba changi Chengum maru lobiba yagani haina Surjit na thamlagli vision dia dum leiri hena bas oina koina aina training learning madam da khara challenge khara lagi ba ingonda kadai da kamai easily koi accessible oidaba gumba dagi khangba ngamdaba gumba adu khara lagi ba adu mayam do kana gumba horaiba music na agogi na harol singna khangning ba tamning lai tara jo koina moi koi most welcome tawri aduga tungna jo adum institute oina phajana koina large scale da na tara jo koina masagi support dobo ngamjana ba mong do damak de koina training gi damak de tawge na ju khanjay aduga loina koi another species project market da thanari ba phangi ba sina da ba to pa another species kam batara ga adu jo kona dum try tawge na Moirang Purel Integrated Farm da Chengum thabagi damak mioi nipan thamduna mushroom sret tareta nomada mushroom kg 10 dagi 35 fawa lepa leitana puthokli farm asida thamagi manungda laurok phaba numit amada Chengum kg 100 dagi 150 fawa mai pakna puthokpa ngamli Chengum maru spawn puthokpa ki oina farm asida tissue culture expert ama yauna mioi mangana saba timamna lepa leitana thabak tawduna Chengum maru marang kaina puthokli thawnawjum number chandana haibada lamdam asida thabak phangdaba naha kyama leiri naha sing asibu thabak piba loinana senthok lambi henba haibase araiba thabak tinati isagi oiba lam khara leirabadi thabak tongning ba naha singi oinadi Chengum thabagi thabak asi iwawadana sendal lambi ma oiba yari Moirang Purel Integrated Farm asiju Chengum thaba amadi maru puthokki lamda hena pakthok chawthoktuna institute amagi thakta pukhatpa phawagi apamba lei adubu mahang khanjariba wafam sing asi thabak oina onthokna honabada mari leinaba department amadi laingaki mating adumak darkar oiri haina Nabachandran thamlakli sarkaran thau piba ngamdru ko akhoi ni isagi rom dom ni suba ngamna ba akhoi ni isagi humang mana sujer rom da toroga akhoi na senthol lambi puthok ya ba sarkar gi degi mating natrga su haibo phum ma su leire ai wakhal da du de sunatna akhoi gi isagi sinpham ji akhoi na piba ngamdra ba sinpham leite ba mioi ba haiba si mioi bi ni isagi paga tawri matam dem phatabi pakta ai mayam ni matam se chaneri ba ni sabu oro kari boro crime am thoro ma sak mayam oro ko mayam masida ai saruk yamdra su saruk sai manung da saruk amato su samaj sigi angang sing asi aphobal lambi na khong afaba lambi amda khong thangrapda mating khitang oigedra habi wakhalsu aingona khitang leijaba sibigi oina akhoi chengum keji medicine sinare haina adum takpiri mayam asu la ko manga ko sa piba lei hai madu akhoi jadu ngamri yenge sine akhoi khajari akhoi angang sing mayam jigi power degi Cameraman Saikom Ruben Galorena Paudam Jariba Bakta Tarambam Impact News Imphal Chennai da October 13 da pangthokadoriba China amadi ngakpigani October 13 da pangthokadoriba China amasung India leibak anigi anirak suba informal summit kamari lenana China gi President Xi Jinping amna numit nini gi India khongchata lakadori Panba yabadi Prime Minister Narendra Modi amadi China gi President Xi Jinping na ahanba informal summit mamang chahi Englishing aniga supta taranipan gi April thada China gi Wuhan da pangthokibani hantak Chennai da pangthokadoriba leibak anigi luchingba anigi oiba informal summit asida leibak aniga mari leinana fagatnana ba yauna hiram kayagi matangda wari sanagani hairi Churachandpur district ki Myanmar border mayada leiba khul manga da kungani suba sector Assam Rifles ki Sajik Battalion na afaba makhal gi solar lamp sing khusinakre Sanaikot subdivision gi Tuitam Khongkhaida pangthokpa thauram amada solar lamp nifugamari khul manga gi khunja sing da khusinakibani AR na thabagasi border area development program gi makhada paikhalakpani
महात्मा गांधी की चाही चामगा यांkai सुबा मपोकुमोनगा मरी लेनना रन फॉर पीस यूनिटी एंड प्रोग्रेस हाइबा थीमदा नेशनल स्टूडेंट्स यूनियन ऑफ इंडिया NSUI मणिपुर न सिंधुना अहानबा स्टेट लेवल मिनी मैराथन ngasi पांगथोखरे मैराथन अदु मणिपुर यूनिवर्सिटी की गेट ममांगदगी NSUI की स्टेट प्रेसिडेंट पी बंकिम चंद्र न लमथाखी मैराथन असी MU गेट तगी हौदुना कंगला गेट ता पंथुंगफम ओइखी मैराथन असिगा मरी लेनना बंकिम चंद्रना पाउमी सिंह फोंदोरकपदा लमदम असिदा हौरकलिबा तुंगी मिरोल सिंहबु तिंजंग काइजंगदना मसा मउ फना लेनबगी पांदमदा पांगथोकपनि हाइना फोंदोरकली मिनी मैराथन सिना अखोइना मयामदा पिनिंगिबा मेसेज सिंजरिबगी थीम से अखोइ तंगदु लेताद्रबा अखोइगी ngasiगी समाज अखोइगी कांगलुप फुरुप मसेन से अखोइ हुजिक यामना अनस्टेबिलिटी अमा लाकपा अखोइगी असिगुम्बा टाइमिंग सिदा अखोइगी चामगा यांखैरक सुबा महात्मा गांधी की मपोक कुमोन मरी लेना सिगुम्बा प्रोग्राम से सिल्लगा अखोइगी सोसाइटी दा अमगा स्पोर्ट्स की थ्रू दा असिगुम्बा यामना फजबा वाखलोन अमदा स्पिरिट अमगा लोइनना अखोइगी यूनिटी अमसुंग पीस से सागत पंगमननबा हाइदना अखोइ ngasi प्रोग्राम से ऑर्गेनाइज तौजबने रशिया की उलान उदेदा हौजिक चथरिबा वर्ल्ड वुमेन्स चैंपियनशिप ता 6-time वर्ल्ड चैंपियनशिप ओइख्रबी MC मेरी कॉम केजी यांखै माथोगी काकलुपता क्वार्टर फाइनल चंख्रे मसागी चाही 33 सुरबी मेरी कॉमना थाईलैंड की जुटामास डिटपोंगबु मंगा सुइनोदा माइथिबा पीदुना चैंपियनशिप असिगी क्वार्टर फाइनल चंखिबनी अरोइबदा बुलेटिन की हेडलाइंस अमुका हना मियामदा थमजरी लेबाग असिगी मफम सिनबा तुंगा पांगथोकनबगुम ngasi मणिपुर दसु स्टेट गवर्नमेंट सिंधुना हुंबुद्रा सुबा टेरिटोरियल आर्मी डे की थौरम अहानबा मणिपुर राइफल की बंकेट होंदा पांगथोकरे अमसुंग इलेक्शन माई पाकननबा थांगमैबन AC दा अरानबा मओंगदा वोटर चंसिनबगी खुदम कनागुम्बना पुथोकपा ngambada MLA फमदा नतना पॉलिटिकल करियर दगी पोथाके हाइना MLA के H2 की शना फोंदोरकले